Miss TV meeting tabi bisingbo no maiteng kunje soina taram na oksari maraki pau miyam da pizari. Manipur dagi Myanmar refugees sing takthokpada non governmental organization NGO singna lenga ki mathakta ayat papibigano International Commission of Jurists ICJ ki makada India amadi Manipur laikata banati haina Chief Minister Nongthomam Birelna appeal tawakli. Ngasi CM Secretariat Youth Affairs and Sports Minister Gopindas Kontaujam Moyang ACG MLA Thongam Santi amadi MP Leisem Basana Zawbayawna pangthokiba pau yumifam amada wafam asi phongdo aduna CM Biren Hai Manipur thokliba irang asi compromise tawdana warishin ama puraknaba hotnagani Manipur gi umong wamang kannaba hotnaba miyamna mi ama oibagi wangang phawba ngangkhide thokliba lana sina maram oiduna yum makai maina tumna chakraba mayum makai lejidraba miyoi singna changjafam loduna leiriba relief camp singi award apa code of conduct leikibana yengsinba ngamkhidaba do athuba matamda yengkhilagari amadi makoi makogi khunda changba yadriba hauji relief camp singda changjafam loriba miyoi singi oiba single house ama sanabasu sem saba lore Manipur da thokliba irang asida politics tawbagi hainabi thadopiu thokliba issue asi fagi tahanbagi thabak tawbiganu thokliba lan asida miyoi kaya thawai thakrabani haibasi miyamna khangpham thoi matang asida politics tawba haibasi matang matam chade amadi Manipur da thokliba irang asina maram oiduna lengak ni yum sanaba senpham pikraba yumju singna ngasi fawba yum sadna leiriba si athuba matam da sabiu isa na yum sabada kudong chadaba leirabati lengaki maikidagi yum sanabasu sem sadna leiri loinana relief camp sing daliba miyoi singna saba potlam sing lambi sorokta tholakna pot yoliba sigi kudong chaba yengna potlam sing ado Manipur lenga na leisilagani masida kudong chadaba kaya leirabadi 9534795347 da call tawtna akubu marol khangba yagani haina so phongdoki. Apunman pangani haibasi ningsingduna aikoi amata oina punsinduna lingzen manna hiram khudingmakta punna thabak tawminaragadi aikoi ki chawkhat lambida kanana su thingba ngamloi haina kumbi kendra gi MLA S Premchandra na phongdokre wafam asinga si kendra sigi MLA na kendra miyam gi damak yaifana ba paikatliba thabak thorom singda apem pokna borayangbi gram panchayat ki manungda leba 29/35 polling station pombi khoktagi tungan political party da yauramba imung kunthra mathoi nauna MLA S Premchandra ga punna chatminaragani hairaduna longminnabagi thamda phongdokhibani matungda MLA na miyoi sing aduda BJP gi lingyan yanbiki MLA Premchandra na makha taraduna thabak ama mai pakna tawnaba hotnabada miyoi kya na ayat apan kya pirak payai adubo aikhoi thengnaba tai kendra sigi miyamgi maroiba sinfam oriba lau singu pangthokpada lakadoriba kharif lauroki damak RLI center sing asida leiriba water pump sing asi electric motor oina thamnaba thorang tawre athubada mailainaba department tharatuna mapung fana function tohalagani mpham langi awaba chaitheng nangbana miyamgi semitlongi fibamda asuki matik soklibasi kharada warabusu koknaba haidna hanadagi su miyamga tanaraga mateng pangna lakli haujisu makha tana miyamgi damak tawba yaba thabaksing chapchana tawgani haiki tharamduda MLA na nangna mahaka chaminanaba atopa rajniti daldagi changnapa miyosingbo nakilingyanyanna taramna okhi hargasu kaya mo pila uli kasi yamna adu ko mun na khanar kay do ya ge ha ko soitna ya pam do to hona zen la ka do iram kuling ka thawuk taram kuling makka bai punna pamina ga ko apa mamo on thona bana da mi hana saiba du mi hana sawan ba mi ngon do oida pa do ngang ba adun di kana taw je harga de mi na saira ko sung ha khang ka tabak sim taw je ta di saina mi di nai joine ba ai mate mo praman do ge Fishery Department Government of Manipur amadi the Morning Star Association MSA thangana khusamnana sinduna the importance of the Loktak Lake in the economic development of Manipur haiba thimda thanga esida leba mahiri singi oiba category anida
essay competition ama thang SC gi Loyalam Public School Moirang Khunau Mamang Sabal The Children's Model Academy thanga madi thanga Higher Secondary School thanga mafam ahumda pangthokre category ahanbada class 6 tagi 8 category 2 da class 9 dagi 12 haina category ani khaidokna changdamna khiba aduda Loyalam Public School Moirang Khunau Mamang Sabal The Children's Model Academy thanga Higher Secondary School thanga The Paradise Garden School Chandapur The Time School thanga madi Ideal School thanga gi meheroi singna saru yakhi Taranipan Suba Lok Sabha Mikhalga Marilena Excise Enforcement Team Bisnupur District Amadi Marilena Police Station Bisnupur ki Tungan Bangfam Singdagi Fagalakpa Yamlaba Yungu Amadi Yungang Sing Ngasi Miyamangda Thugairaga Amadi Meithadna Manghankre Bisnupur Excise Station ki OC Su Oriba Excise Bisnupur District ki Nodal Officer SI Oinam Surjet Nambol Excise Station ki OC SI Thoksom Manoraja Excise Station Moirangi OC SI Moirang Tim Kanhai Amadi Lekai gi Ima Singsu Saru Yabaga Lena Lupalak Mari Henbagi Yungo Amadi Yungang Media Singi Mamangda Thugaraba Matung Meithadna Manghanki Nodal Officer SI Oinam Surjit Nafungdoki Bada Manipur Liquor Prohibition Act Lisingamagazamapan Marfudara Mathogi under Section 69 gi Makada Commissioner of Excise gi Ayaba Lauduna Thugaibagi Thabak Asi Pangthokpani Haiki Ngarang numidang pung nipang minute rom tabada number police station gi manung chanba laitonjam awang lekai leinambi turel fadibi lamsangi mathakta nauna sariba thongi manakta sakhangdaba myoi singna nupi ama makhong oigi khubomda nomoina kaplamni hari pausina hai so labi nupi ado moyang tem baby chahini fu kawi ten thadagi oiramba yai hujukna lamfel sanakatel cinema hall opposite ta awaiba yumda leibini hari Nupi ado Nabosi Aichida Pukatlaga Ahan Malaying Tatharaba Matunda Nambol Police ki team amana Rimsta Makata Balaying Chatanabagidma Pukri Hari Sokna Leka Naribi Nupi Asi Hagolaglibi Nupi Maza Singbu Tidna Nataba Lambida Kongda Hanbaga Mailenana Mailene Haidna Kaplamba Oiramba Yai Hainaso Pausina Makatari Maraki Pau Pizaba Matang Stelo Shinjari Miding Tabir Bisingbo Kurumzari